ꯌꯥꯎꯔꯣꯏ ꯍꯥꯎꯅꯤ ꯍꯥꯎꯗꯧ ꯃꯥꯜꯂꯦ ꯏꯟꯖꯥꯡꯁꯦ ꯖꯥꯠꯅꯤ ꯉꯥꯔꯤ ꯃꯅꯝ ꯈꯨꯗꯨꯝ ꯁꯦꯝꯅꯤ ꯍꯥꯏ ꯃꯌꯥꯝ ꯉꯁꯤꯗꯤ ꯁꯤꯡꯖꯨ ꯆꯥꯗꯕ ꯀꯨꯏꯔꯦ ꯁꯤꯡꯖꯨ ꯁꯨꯖꯒꯦ ꯉꯁꯤ ꯁꯤꯡꯖꯨ ꯆꯥꯖꯒꯦꯅ ꯃꯌꯥꯝꯗ ꯍꯥꯏꯖꯔꯛꯏꯕ ꯀꯣꯕꯤ ꯑꯗꯒꯤꯗꯤ ꯊꯝꯕꯧ ꯑꯗꯒꯤꯗꯤ ꯉꯁꯤ ꯀꯩꯅꯣꯁꯨ ꯔꯖꯃꯥ ꯃꯔꯨꯁꯨ ꯈꯔ ꯔꯖꯃꯥ ꯃꯔꯨꯁꯤꯁꯨ ꯈꯔ ꯐꯨꯠꯂꯒ ꯍꯥꯞꯆꯒꯦꯅ ꯇꯧꯔꯦ ꯃꯌꯥꯝꯒ ꯀꯣꯝꯄ꯭ꯂꯦꯛꯁꯁꯤ ꯈꯛꯇꯪꯅꯤꯗ ꯐꯗꯤꯒꯣꯝ ꯅꯨꯡꯒꯣꯝ ꯈꯔ ꯍꯥꯞꯄꯒ ꯑꯗꯨꯒ ꯃꯌꯥꯝ ꯉꯁꯤꯗꯤꯅꯦ ꯑꯩꯁꯦ ꯃꯊꯦꯜ ꯑꯃ ꯆꯥꯁꯤꯔꯥꯅ ꯈꯟꯕꯗ ꯑꯍꯤꯂꯥꯁꯦ ꯌꯥꯝ ꯐꯖꯕ ꯊꯣꯛꯑꯝꯃꯤ ꯅꯍꯥꯟꯈꯩꯗꯤꯅꯦ ꯁꯨꯃꯥꯏꯅ ꯆꯥꯎꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯎꯗꯦꯕꯀꯣ ꯑꯗꯣ ꯑꯩ ꯉꯥꯁꯦ ꯐꯖꯃꯟꯈꯤꯗꯅ ꯃꯌꯥꯝ ꯁꯤ ꯊꯣꯡꯖꯒꯦꯅꯅꯦ ꯇꯧꯖꯕꯅꯤ ꯑꯗꯨꯒꯅꯦ ꯉꯁꯤꯗꯤ ꯉꯥ ꯊꯣꯡꯕꯗ ꯅꯍꯥꯟꯈꯩꯗꯤ ꯑꯩꯁꯦ ꯂꯝ ꯃꯔꯣꯏ ꯊꯥꯛꯇꯦꯕ ꯁꯥ ꯊꯣꯡꯕ ꯃꯅꯝ ꯅꯝꯅꯦꯅ ꯑꯗꯣ ꯉꯁꯤꯗꯤ ꯂꯝ ꯃꯔꯣꯏꯒ ꯊꯣꯡꯖꯒꯦ ꯑꯍꯤꯂꯥꯁꯤꯒ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯈꯤꯇꯪ ꯍꯥꯞꯆꯒꯦ ꯁꯨꯃꯥꯏꯅ ꯌꯥꯝ ꯆꯝꯅ ꯊꯣꯡꯖꯒꯦ ꯃꯥꯏꯔꯦꯟꯁꯦ ꯃꯇꯝꯒꯤꯅꯤ ꯃꯥꯏꯔꯦꯟ ꯆꯝꯐꯨꯠ ꯑꯃ ꯐꯨꯠꯆꯒꯦꯅ ꯁꯤꯒ ꯇꯧꯖꯩꯌꯦ ꯁꯤ ꯍꯥꯏꯖꯔꯒ ꯃꯌꯥꯝ ꯑꯩ ꯉꯥꯁꯦ ꯁꯦꯝꯖꯔꯨꯔꯒꯦ ꯉꯥ ꯁꯦꯝꯕ ꯂꯣꯏꯔꯦ ꯉꯥ ꯁꯦꯝꯕ ꯂꯣꯏꯔꯕꯅꯤꯅ ꯉꯥꯁꯦ ꯊꯥꯎ ꯈꯔ ꯇꯣꯠꯁꯜꯂꯁꯤ ꯊꯨꯝ ꯈꯔ ꯇꯣꯠꯁꯜꯂꯁꯤ ꯊꯨꯝ ꯈꯔ ꯃꯁꯥ ꯇꯥꯁꯟꯅꯕ ꯃꯆꯨ ꯈꯔ ꯇꯣꯠꯁꯜꯂꯁꯤ ꯑꯣꯛ ꯃꯇꯨꯝ ꯑꯆꯧ ꯑꯆꯧꯕ ꯆꯥꯕꯩ ꯇꯥꯏꯞꯅꯤꯅꯦ ꯉꯁꯤꯗꯤ ꯁꯤ ꯉꯥꯁꯦ ꯉꯥ ꯃꯆꯥ ꯃꯆꯥ ꯉꯥ ꯃꯇꯨꯝ ꯄꯤꯛꯄꯁꯦ ꯕꯤꯠ ꯌꯥꯎꯗꯕꯅꯤꯗ ꯃꯨꯟꯅ ꯊꯣꯡꯒꯗꯣꯏꯅꯤ ꯈꯥꯡ ꯌꯥꯝ ꯁꯥꯔꯦ ꯈꯥꯡ ꯁꯥꯕꯅꯤ ꯊꯥꯎ ꯍꯩꯔꯁꯤ ꯖꯤꯔꯥ ꯈꯔ ꯊꯥꯗꯔꯒꯦ ꯊꯥꯎ ꯃꯨꯜꯂꯦ ꯁꯤꯡ ꯍꯥꯞꯄꯁꯤ ꯑꯗꯒꯤꯗꯤ ꯇꯤꯜꯍꯧ ꯍꯥꯞꯄꯁꯤ ꯃꯔꯣꯏ ꯃꯔꯥ ꯍꯥꯞꯄꯁꯤ ꯆꯅꯝꯁꯤ ꯌꯥꯝ ꯍꯥꯞꯀꯨꯝꯁꯤ ꯂꯝ ꯃꯔꯣꯏ ꯍꯥꯞꯄꯩꯅꯤꯅ ꯍꯤꯡ ꯍꯥꯞꯄꯁꯤ ꯍꯤꯡꯁꯤ ꯁꯤꯗꯩꯗ ꯀꯣꯟꯅ ꯁꯨꯃꯥꯏꯅ ꯇꯧꯒꯦ ꯁꯤ ꯌꯥꯅꯤ ꯍꯥꯞꯄꯒꯦ ꯉꯥꯁꯤ ꯌꯥꯝ ꯌꯥꯝꯃꯦ ꯑꯗꯣ ꯈꯥꯡꯁꯤ ꯆꯟꯗꯣꯔꯤꯕ꯭ꯔꯥ ꯈꯪꯗꯦ ꯃꯩꯒꯤ ꯃꯅꯤꯜ ꯀꯥꯔꯒꯅꯦ ꯃꯌꯥꯝ ꯑꯩꯅ ꯊꯣꯡꯕꯁꯤꯗꯤ ꯇꯣꯏꯈꯤꯅꯤ ꯍꯥꯏꯕꯒꯤ ꯀꯔꯤꯝꯇ ꯋꯥꯅꯤꯡꯉꯥꯏ ꯂꯩꯇꯕꯅꯤ ꯃꯥꯗꯤ ꯃꯩꯒꯤ ꯃꯅꯝꯁꯦ ꯇꯥꯔꯒ ꯍꯦꯟꯅ ꯃꯁꯥ ꯀꯟꯈꯠꯂꯛꯄꯅꯤ ꯉꯥꯛꯇꯪ ꯊꯝꯁꯤ ꯉꯥꯁꯤ ꯃꯊꯪ ꯑꯝꯇꯪ ꯑꯣꯟꯁꯤ ꯊꯥꯛꯀꯅꯤ खरा चाइसनजरगे लम्बर खरा चाइसनजरगे लामरवे हाइतारे खितंग ओनजिन तौ अदुगने इसिंग सौगलिबा इसिंग असौबसे सि हाइजनजरगे मखा याम तारगदि महौ यावो
ꯍꯥꯎꯅꯤ ꯍꯥꯎꯗꯧ ꯃꯥꯜꯂꯦ ꯏꯟꯖꯥꯡꯁꯦ ꯃꯍꯤꯗꯤ ꯌꯥꯝ ꯍꯥꯎꯇꯦ ꯃꯍꯤꯁꯦ ꯍꯣꯔꯦꯟ ꯅꯞ ꯅꯞ ꯂꯥꯎꯅꯅꯦ ꯀꯪꯗ꯭ꯔꯤꯐꯥꯎ ꯂꯣꯟꯖꯗꯣꯏꯅꯤ ꯃꯌꯥꯝ ꯃꯔꯨ ꯃꯔꯥꯡ ꯈꯔꯒ ꯍꯥꯞꯆꯤꯟꯖꯒꯦ ꯑꯗꯨꯒ ꯌꯥꯝ ꯃꯔꯨ ꯑꯣꯏꯕꯗꯤ ꯉꯁꯤꯗꯤ ꯒꯨꯟ ꯃꯔꯤꯁꯨ ꯍꯥꯞꯆꯔꯦ ꯃꯍꯤ ꯍꯥꯞꯄ ꯀꯥꯟꯗ ꯁꯤꯅ ꯑꯍꯤꯂꯥꯁꯦ ꯃꯍꯤ ꯍꯥꯎꯕ ꯉꯥ ꯑꯣꯏꯕ ꯃꯥꯁꯦ ꯑꯗꯨꯅ ꯃꯍꯤꯗ ꯍꯥꯞꯆꯔꯤꯅꯤ ꯃꯌꯥꯝ ꯏꯟꯁꯥꯡꯁꯦ ꯃꯈꯨꯝ ꯈꯨꯝꯖꯤꯟꯖꯔꯒꯦ ꯑꯗꯨꯒ ꯁꯤꯡꯖꯨ ꯑꯃꯨꯛ ꯁꯨꯅꯕ ꯇꯧꯔꯁꯤ ꯃꯌꯥꯝ ꯏꯟꯁꯥꯡꯁꯦ ꯁꯨꯝ ꯌꯦꯡꯁꯤ ꯈꯥꯃꯦꯟꯁꯦ ꯑꯩꯅ ꯉꯧꯔꯤꯉꯩꯗ ꯍꯥꯞꯇꯦꯕ ꯉꯁꯤꯗꯤ ꯉꯥꯁꯦ ꯇꯣꯏꯒꯟꯅ ꯉꯥ ꯅꯠꯇꯕꯅꯤꯅ ꯊꯦꯡꯅ ꯍꯥꯞꯆꯔꯦ ꯑꯗꯒꯤꯗꯤ ꯍꯩꯔꯤꯕꯣꯞ ꯈꯔ ꯍꯥꯞꯆꯤꯟꯖꯔꯒꯦ ꯑꯗꯨꯒ ꯃꯣꯔꯣꯛꯁꯨ ꯑꯇꯦꯛꯄ ꯈꯔ ꯃꯅꯝ ꯅꯨꯡꯁꯤꯅꯕ ꯈꯔ ꯍꯥꯞꯆꯤꯟꯖꯔꯒꯦ ꯉꯥꯛꯇꯪ ꯁꯧꯍꯜꯂꯒ ꯊꯨꯝ ꯊꯥꯛꯆꯒꯦ ꯉꯥꯛꯇꯪ ꯃꯈꯨꯝ ꯈꯨꯝꯖꯤꯟꯖꯒꯦ ꯃꯍꯤꯁꯦ ꯐꯅꯌꯥꯝꯗꯤ ꯀꯪꯁꯤꯜꯂꯦ ꯌꯦꯟꯁꯥꯡꯁꯦ ꯊꯨꯝ ꯑꯃꯇꯪ ꯊꯥꯛꯆꯤꯟꯖꯒꯦ ꯉꯁꯥꯏꯁꯦ ꯇꯣꯠꯈ꯭ꯔꯕꯅꯤꯅ ꯌꯥꯅꯤ ꯁꯤ ꯊꯥꯛꯑ ꯅꯝꯃꯅꯤ ꯈꯨꯝꯖꯤꯜꯂꯁꯤ ꯑꯃꯨꯛ ꯌꯥꯝ ꯁꯤꯡꯖꯨ ꯁꯣꯏꯕ ꯍꯧꯖꯔꯒꯦ ꯀꯣꯝꯄ꯭ꯔꯦꯛꯅꯤ ꯁꯤꯡꯖꯨ ꯈꯔ ꯁꯣꯏꯕ ꯍꯧꯖꯔꯒꯦ ꯀꯨꯏꯔꯦ ꯁꯤꯡꯖꯨ ꯆꯥꯗꯕ ꯑꯗꯨꯅ ꯊꯝꯕꯧꯁꯦ ꯌꯥꯝ ꯐꯖꯩ ꯉꯁꯤꯁꯨ ꯊꯝꯕꯧ ꯁꯤꯡꯖꯨ ꯁꯨꯖꯒꯦ ꯊꯝꯕꯧꯅ ꯃꯄꯨꯡ ꯑꯣꯏꯅ ꯇꯧꯖꯩꯌꯦ ꯃꯌꯥꯝꯅꯁꯨ ꯚꯤꯌꯣꯔꯁꯤꯡꯅꯁꯨ ꯊꯝꯕꯧꯁꯦ ꯍꯥꯎꯅꯤ ꯏꯃꯥ ꯊꯝꯕꯧ ꯁꯤꯡꯖꯨ ꯁꯨꯕꯤꯔꯛꯑꯣꯅ ꯌꯥꯝ ꯍꯥꯏꯕꯤꯕꯅꯦ ꯑꯗꯣ ꯑꯩꯅꯅꯦ ꯉꯝꯖꯗ꯭ꯔꯕ ꯁꯤꯡꯖꯨ ꯆꯥꯕꯁꯦ ꯌꯥꯁꯤ ꯌꯥꯗ꯭ꯔꯦ ꯃꯃꯥꯁꯦ ꯑꯗꯨꯅꯅꯦ ꯆꯥꯗꯤ ꯌꯥꯝ ꯆꯥꯅꯤꯡꯕ ꯁꯤꯡꯖꯨꯁꯦ ꯑꯗꯣ ꯃꯌꯥꯝꯒꯤ ꯕꯤꯠꯇ ꯁꯨꯖꯔꯤꯅꯤꯗ kuireda tawdaba sinju suba hawrasi morokka maroiga hana noijarage morokka maroi jana tana dudia thongane morokka thunga hana noijarage haiba noidarage morokka chana chana ne morok khara hapchandradi si morok sinadi morok sabe yabe wane ko sigine yam chaba yaba morok te puk saba morok umorok hapchange umorok atem hapchange umorok na puk sabi umorok manam jidi kunong siamni ngari hapchalage ngari ga morok si phajana noiraga dai to sala loire sao để dạng này ngari mà nó cũng xiêm đi làm hảo đi mà rồi khá là hấp dẫn ra cái xin nồi này đã xin nào bạn hảo với hẹn nào bạn cả đấy nồi đấy xin dù gì cũng không mà chồng cái gì tuột là cái xào cái hảo đi xin mà nó cũng xiêm đi ngari gì bố bao giờ đổi cho sắt là cái mà cái gì như háo đi cái gì đó khá là xin dùng mà nó xin vẫn năng gì tao vậy hả umorok gimana menjadi gunung sih mah siap hal nih sinjuse aduh ne si mayang bane bako si mayang masih dah hapsan lagi tuh mayang ba kubi thambau sinju ni mayang ba yam pak ni dei si phadi gom hapsan laga loisan lagi hal nih
ꯁꯤꯡꯖꯨ ꯃꯅꯝꯁꯤꯗꯤ ꯉꯥꯎꯔꯦ ꯑꯩꯒꯤ ꯈꯔ ꯈꯥꯏꯗꯣꯛꯆꯔꯒꯦ ꯁꯤꯡꯖꯨ ꯄꯥꯝꯕꯅꯤꯅ ꯁꯤ ꯃꯌꯥꯝꯁꯦ ꯂꯣꯏ ꯆꯥꯗꯣꯏꯅꯦ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯔꯤꯁꯦ ꯌꯥꯗ꯭ꯔꯦꯅ ꯆꯥꯅꯤꯡꯕꯅꯤꯅ ꯊꯝꯕꯧꯁꯦ ꯁꯤꯡꯖꯨ ꯁꯨꯕꯁꯨ ꯂꯣꯏꯔꯕꯅꯤꯅ ꯃꯌꯥꯝ ꯉꯥ ꯊꯣꯡꯕ ꯑꯃꯨꯛ ꯌꯦꯡꯉꯁꯤ ꯃꯈꯨꯝ ꯑꯝꯇꯪ ꯍꯥꯡꯗꯣꯛꯁꯤ ꯃꯍꯤ ꯀꯪꯁꯤꯜꯂꯦ ꯉꯁꯥꯏ ꯃꯍꯤ ꯃꯌꯥꯝ ꯍꯥꯞꯈꯤꯕꯗꯣ ꯍꯧꯖꯤꯛ ꯀꯪꯁꯤꯜꯂꯛꯑꯦ ꯑꯗꯣ ꯑꯍꯤꯂꯥꯅꯤꯅ ꯉꯁꯤꯗꯤ ꯌꯥꯝꯅ ꯃꯍꯤ ꯌꯥꯝ ꯀꯪꯅ ꯅꯞꯅꯞ ꯂꯥꯎꯅ ꯊꯣꯡꯕꯗꯣ ꯈꯤꯇꯪ ꯃꯍꯤ ꯈꯔ ꯌꯥꯎꯍꯟꯕ ꯃꯌꯥꯝ ꯃꯥꯗꯤ ꯃꯍꯤ ꯇꯣꯠꯄ ꯍꯥꯎꯕ ꯀꯥꯟꯁꯤꯅ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ ꯂꯝ ꯃꯔꯣꯏ ꯈꯔ ꯊꯥꯛꯆꯒꯦ ꯂꯝ ꯃꯔꯣꯏꯁꯦ ꯑꯩ ꯉꯁꯥꯏ ꯈꯔ ꯌꯥꯝ ꯊꯥꯛꯆꯒꯅꯤ ꯍꯥꯏꯕꯗꯣ ꯉꯁꯥꯏ ꯊꯥꯎ ꯉꯧꯕ ꯀꯥꯟꯗꯁꯨ ꯑꯃꯨꯛ ꯊꯥꯛꯆꯟꯖꯈ꯭ꯔꯦ ꯃꯥꯁꯦ ꯑꯗꯨꯒ ꯂꯝ ꯃꯔꯣꯏ ꯊꯥꯛꯑꯒ ꯃꯈꯨꯝ ꯑꯃꯨꯛꯇꯪ ꯈꯨꯝꯖꯤꯟꯖꯒꯦ ꯉꯥꯛꯇꯪ ꯃꯤꯅꯤꯠ ꯑꯃꯅꯤꯇꯪ ꯊꯥꯛꯄ ꯂꯣꯏꯅ ꯂꯣꯏꯔꯕꯅꯤꯅꯅꯦ ꯍꯥꯡꯇꯣꯛꯑꯁꯤ ꯉꯥ ꯍꯥꯞꯇꯣꯛꯑꯁꯤ ꯈꯪꯗꯦꯅꯦ ꯑꯁ ꯃꯅꯝ ꯈꯨꯅꯨꯡꯁꯤꯑꯃꯅꯤ ꯍꯥꯎꯔꯅꯤ ꯌꯥꯔꯅꯤ ꯃꯍꯤ ꯈꯔ ꯇꯣꯉꯥꯟꯅꯅꯦ ꯃꯍꯤ ꯇꯣꯠꯂ ꯆꯥꯅꯤꯡꯕꯩꯅꯦ ꯑꯩꯅ ꯉꯁꯤ ꯑꯍꯤꯂꯥ ꯊꯣꯡꯉꯤꯁꯦ ꯃꯍꯤ ꯈꯔ ꯇꯣꯉꯥꯟꯅ ꯍꯥꯞꯀꯦ ꯃꯌꯥꯝ ꯊꯣꯡꯕ ꯊꯥꯛꯄꯁꯤ ꯂꯣꯏꯖꯔꯦ ꯑꯗꯨꯅ ꯆꯥꯛꯁꯦ ꯉꯁꯤꯗꯤ ꯃꯍꯥꯎ ꯑꯃꯨꯛ ꯌꯦꯡꯖꯔꯒꯦ ꯍꯥꯎꯏ ꯍꯥꯎꯇꯦ ꯃꯌꯥꯝꯗ ꯍꯥꯏꯖꯔꯛꯑꯒꯦ ꯁꯤꯡꯖꯨ ꯁꯨꯕꯁꯨ ꯂꯣꯏꯔꯦ ꯉꯥ ꯊꯣꯡꯕ ꯂꯣꯏꯔꯦ ꯆꯝꯐꯨꯠ ꯂꯣꯏꯔꯦ ꯑꯗꯨꯅ ꯍꯥꯎꯏ ꯍꯥꯎꯇꯦ ꯍꯥꯏꯕ ꯃꯌꯥꯝꯗ ꯍꯥꯏꯖꯔꯛꯑꯒꯦ ꯃꯌꯥꯝ ꯑꯗꯨꯅ ꯁꯤꯡꯖු ꯄꯥꯝꯕꯅꯤꯅ ꯁꯤꯡꯖꯨ ꯍꯥꯟꯅ ꯆꯥꯖꯒꯦ ꯃꯌꯥꯝꯗ ꯁꯤꯡꯖꯨꯁꯦ ꯍꯥꯎꯏ ꯍꯥꯎꯇꯦ ꯍꯥꯏꯖꯔꯛꯀꯦ ꯊꯝꯕꯧ ꯁꯤꯡꯖꯨꯅꯤ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯌꯥꯝ ꯍꯥꯎꯋꯦ ꯃꯆꯜ ꯌꯥꯝꯗ꯭ꯔꯒꯁꯨ ꯁꯤꯡꯖꯨꯁꯦ ꯑꯩꯈꯣꯏꯒꯤ ꯊꯝꯕꯧꯒ ꯃꯌꯥꯡꯕꯒ ꯄꯥꯟꯅꯔꯛꯄꯒꯤ ꯃꯅꯝ ꯌꯥꯝ ꯅꯨꯡꯁꯤ ꯑꯗꯨꯒ ꯃꯌꯥꯝꯗꯨꯝꯇ ꯆꯥꯔꯒ ꯌꯦꯡꯕꯤꯌꯨ ꯌꯥꯝ ꯍꯥꯎꯋꯤ ꯃꯌꯥꯝ ꯃꯌꯥꯝ ꯏꯟꯁꯥꯡꯁꯦ ꯑꯃꯨꯛ ꯃꯍꯥꯎ ꯌꯦꯡꯖꯒꯦ ꯑꯍꯤꯂꯥ ꯊꯣꯡꯕ ꯃꯍꯤꯁꯦ ꯇꯣꯠꯂꯒ ꯑꯗꯨꯒ ꯉꯥ ꯃꯇꯨꯝ ꯑꯃꯒ ꯂꯧꯊꯖꯒꯦ ꯃꯌꯥꯝꯗ ꯍꯥꯎꯏ ꯍꯥꯎꯇꯦ ꯍꯥꯏꯖꯔꯛꯀꯦ ꯁꯥꯏ ꯃꯌꯥꯝ ꯌꯥꯝ ꯍꯥꯎꯋꯦ ꯁꯤꯗꯤ ꯑꯍꯤꯂꯥ ꯊꯣꯡꯕꯁꯤ ꯃꯍꯤ ꯌꯥꯝ ꯍꯥꯎꯋꯦ ꯑꯁ ꯈꯨꯍꯥꯎꯁꯤ ꯂꯩꯇ꯭ꯔꯦ
Wow, thì mềm lệch đấy. Wow, thì đây chứ. Hào đấy, hào đấy. Nga thùng bữa sinh dục hỏng mặn khi nó chọc bột cá cha để chọc lông cha ra ghế. Mày như hào mấy em. Mày liền chứ em. Hào vào mà sao nó lắp lọc của tôi nha tôi hào ấy. Làm cho không bạc. Mà chỉ mày đến mà sao sẽ làm cho không bạc. Đúng hào ấy. Hào đấy, hào đấy. Mình ra tận này. Còn chả sát lên. Mình làm cho sao view. Làm hào đấy. Ya tu tang kaya ramadi ba. Nai gadam. Nga thì mới gọi là mà hào vậy. Cha bây giờ không mang cả cái gì tôi tao rồi. Hầu lắm hầu. Nga mà tôi mình đây hiện ra làm đấy. Cái nga mà tôi trọng ăn đấy nè. Mẹ làm hào chú em hào đấy. Mẹ làm chú sinh chú sao view sai làm ngoài bên đi. Nào mẹ làm đây cho không gì mà xa cái lối sân ra cái hai giờ làm mà cả. Tụi mẹ làm này sao hắn bệnh hàng này cái số comment làm tao video xa giờ cái mẹ làm là comment tao cái số ngoài giờ ba hào tụi mà lại hai cái số ngoài dậy đồ. Mẹ làm video này comment tao video like subscribe tao video mu. Tao không gì mà xa cái lối sân ra cái. Mà làm chi hai lối sân ra cái. Bye.